World Meetei Council ki Ayaba Yaodana Thabak Toubiganu haina Delhi Unit ki Vice President oibita natana Central Executive Committee CEC ki Executive Members su oriba Kaisam Ronen na Fongdorakli ngasi Ziri News Network ZNN ki Conference Hall da pangthokiba paugi mifam amada mahakna hai WMC ki Secretary General ki Fam Puramba Yambem Arunna Guwahati da laktuna Guwahati ki Manipuri Basti da WMC ki meeting ama WMC ki CEC ki Chairman ki Ayaba Yaodana amadi Khanghandana pangthoke tauramba WMC ki leiriba Constitution ki mayokta tauba thabakni haina fongdorakli makna makha tana haikibada hana WMC ki Chairman oibiramba Haikrizam Navashyam ga tana tonganba World Meetei Council ama puthoke taurambana maram oiraga Yambem Arun WMC dagi terminate tauki Siga Mari Lainadrabasu Yambem Aruna Tongan ba mafam da chatuna WMC gi maming season natuna meeting kaya pangthokli loinana WMC gi maming loduna thabak kaya pangthok na batawi Manipur da World Meetei Council gi maming da registration toramge toba public da World Meetei Council gi maming season natuna mislead tawi ba se WMC gi image ta sokpa manghan ba purakli amadi Haikrizam Navashyam amadi Yambem Aruna WMC gi mingda thokliba meeting amadi activities sing WMC gi saruk aman natte amadi makhoina tawriba thabak sing asi makhata na tawbidana bawafam thambaga lorina masida thorakpa afafata gi data WMC gi maming seasonary ba miyoi singna pugadabani haina haiba wafam kayasu ronen na fongdoki makhoina ahenba thabak Haibadi Manipur da World Meetei Council ki mamingda illegally without informing anybody in the organization. Or makoina World Meetei Council mamingda ama registration tauramba Manipur da madusu already cancel taubi kharabani. Adubu haujikshu makoina World Meetei Council ki maming sizinaba amadi public pu mislead taubi base. Ekhoigi oina World Meetei Council ki oina image da sokpa manghanba puraki. Loinana makoina public pu mislead tawbani habase ai press ki thong dagi ai wafam si thamjani makoina tawbiriba arun amadi oja Haikrizam Navashyam makoina World Meetei Council ki mingda thogiba any news any activity masi World Meetei Council ki saru amanate masi makoi personal level da makoina World Meetei Council bu lana ming sizinaduna thokpa waroni thabak thawramni haibase ai press ki thong